ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯟ, ꯏꯇꯥꯎ, ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ꯫ ꯅꯪꯒꯤꯗꯗꯤ ꯑꯩꯅ ꯄꯥꯝꯕꯣꯝ ꯌꯥꯝ ꯇꯤꯡꯈꯤꯕꯅꯤ꯫ ꯀꯪꯗꯨꯒꯨꯝꯁꯤꯗ ꯃꯥꯂꯪꯕꯅ, ꯏꯇꯥꯎ, ꯑꯩ ꯕꯤꯠ ꯀꯌꯥꯝ ꯂꯩꯇꯦꯗ ꯏꯁꯥꯁꯦ꯫ ꯅꯪ ꯑꯗꯨꯝ ꯆꯠꯂꯨ꯫ ꯂꯩꯔꯣꯏ꯫ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯔꯗꯤ ꯕꯤꯠ ꯂꯩꯒ ꯂꯩꯇꯦꯒꯅ ꯇꯧꯔꯗꯕꯅꯤ꯫ ꯃꯥꯅ ꯅꯨꯄꯤ ꯆꯦꯟꯈꯣꯏ ꯆꯦꯟꯊꯣꯛꯎꯔꯒ ꯍꯧꯖꯤꯛꯇꯗ ꯃꯊꯥ ꯁꯥꯗꯅꯒ ꯇꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇꯅꯤ꯫ ꯀꯣꯟꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯒ ꯈꯔ ꯅꯥꯇꯩ ꯆꯥꯔꯒ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯍꯩꯄꯥ ꯁꯥꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ꯫ ꯍꯩꯔꯗ꯭ꯔꯥ? ꯍꯩ, ꯅꯇꯨꯗꯨ ꯅꯈꯨꯠ ꯆꯣꯜꯂꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯅꯈꯨꯠ ꯆꯜꯂꯕꯅꯤ꯫ ꯃꯗꯨ ꯌꯧꯅꯕ, ꯃꯗꯨ ꯇꯥꯅꯕ ꯑꯩꯅ ꯁꯤꯟꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯨ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯌꯦꯛꯀꯤꯗꯤ ꯅꯪ ꯑꯩꯕꯨ ꯅꯪꯅ ꯆꯥꯛ ꯇꯨꯝ ꯀꯧꯒꯗꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯁꯟꯅꯗ ꯈꯨꯗꯤꯡ ꯆꯥꯒꯗꯕ ꯊꯕꯛ ꯇꯧꯔꯗꯅ꯫ ꯁꯤꯟꯒꯦꯅ ꯁꯤꯟꯕꯤꯔꯗꯤ ꯃꯇꯥꯡ ꯃꯇꯝꯗꯣ ꯆꯥꯅ ꯁꯤꯟꯕꯤꯔꯕꯗꯤ ꯐꯩꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯁꯤꯗꯩꯁꯤꯗ ꯏꯃꯥ ꯍꯥꯏꯔ ꯅꯥꯗꯅ ꯂꯩ, ꯑꯩ ꯍꯥꯏꯔ ꯊꯕꯛ ꯈꯔ ꯆꯠꯂꯝꯕꯗꯨꯁꯨ ꯏꯃꯥ ꯅꯥꯕꯒꯤ ꯆꯠꯇ꯭ꯔꯦ꯫ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯪꯅ ꯁꯤꯟꯗꯅ ꯅꯨꯄꯤ ꯆꯦꯜꯍꯜꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯐꯔꯦ ꯍꯥꯏꯌꯨ ꯍꯥꯏꯅꯣ? ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯇꯧꯅꯨꯗ ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯂꯩꯁꯤ ꯄꯥꯝꯃꯛꯇꯕꯒꯤ ꯃꯥꯜꯂꯤꯗ꯫ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯃꯁꯛ ꯃꯇꯧ ꯋꯥꯠꯄ ꯅꯠꯇꯦ, ꯁꯨꯡ ꯐꯤꯔꯜ ꯆꯥꯏ꯫ ꯃꯌꯨꯝ ꯍꯥꯏꯔ ꯀꯣꯅꯨꯡꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯉꯝꯅꯤꯗꯅ꯫ ꯃꯥꯂꯪꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯏꯅ ꯏ ꯀꯥꯕꯅꯦ, ꯁꯣꯏꯔꯣꯏꯁꯦ ꯅꯪ꯫ ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ, ꯂꯩꯁꯤꯗꯣ ꯐꯗꯤ ꯐꯖꯕꯅꯤꯍꯦ꯫ ꯈꯠꯅꯕꯁꯦ ꯐꯖꯅ ꯍꯧꯔꯦꯅꯦꯀꯣ ꯅꯪ꯫ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯤꯒꯤ ꯅꯨꯄꯤꯒꯤ ꯄꯥꯝꯕꯤꯗꯧ ꯇꯣꯟꯗꯣ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯑꯗꯣ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯎꯡꯗꯅ ꯁꯨꯝ ꯂꯩꯔꯒ? ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯏꯇꯥꯎ, ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯣ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯏꯁꯥꯁꯦ꯫ ꯂꯩꯁꯤꯗꯣ ꯃꯃꯥꯅ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯔꯣꯏ꯫ ꯃꯈꯣꯏ ꯃꯃꯥꯅ ꯑꯩꯕꯨ ꯌꯥꯗꯦ, ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗꯁꯨ ꯁꯥ ꯂꯥꯟ ꯇꯥꯟꯅꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯍꯦꯛ ꯊꯤꯜꯂꯨꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯎꯅꯒꯦꯁꯨ ꯐꯪꯗꯦ꯫ ꯀꯃꯥꯏꯅ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯄꯥꯎ ꯑꯃꯗꯤ ꯇꯥꯏ꯫ ꯃꯁꯤ ꯆꯨꯝꯗꯣꯏꯔꯥ ꯈꯪꯗꯦꯅꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯂꯩꯁꯤꯗꯣ ꯑꯊꯨꯕꯗ ꯃꯃꯥ ꯈꯣꯏꯅ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕ ꯃꯤꯅ ꯍꯥꯏꯅꯕ꯫ ꯅꯠꯇꯦ, ꯅꯣꯏꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯄꯤꯅꯔꯣꯏ ꯍꯥꯏꯔꯕ꯭ꯔꯣ? ꯑꯁꯦꯡꯕ ꯏꯇꯥꯎ? ꯑꯩꯗꯤ ꯇꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯅꯕꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯔꯣꯏ ꯍꯥꯏꯗꯅꯕꯨꯗꯤ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯇꯥꯗ꯭ꯔꯤ꯫ ꯑꯩꯁꯨ ꯏꯅꯦ ꯕꯤꯃꯣꯂꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯪꯅꯕ ꯊꯣꯏꯕꯤꯗꯣ, ꯃꯥꯅꯁꯨ ꯍꯥꯏ ꯑꯁꯦꯡꯕ ꯑꯣꯏꯔꯅꯤ ꯏꯇꯥꯎ꯫ ꯅꯪ ꯂꯩꯁꯤꯒ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯇꯧꯏ ꯏꯇꯥꯎ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯅ ꯃꯥꯒ ꯎꯅꯒꯦ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯥ ꯃꯁꯥꯅꯗꯤ ꯌꯥꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯏꯇꯥꯎ, ꯂꯩꯁꯤꯗꯣ ꯑꯩꯕꯨ ꯌꯥꯝ ꯈꯟꯖꯕꯅꯤ꯫ ꯈꯪꯗ꯭ꯔꯤ ꯏꯇꯥꯎ꯫ ꯑꯗꯣ ꯌꯥꯔꯗꯤ ꯅꯕꯥꯅꯤ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯇꯧ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯁꯨ ꯅꯨꯡꯉꯥꯏꯅꯔꯔꯣꯏ꯫ ꯃꯥꯂꯪꯕꯅ, ꯏꯇꯥꯎꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯣ ꯑꯗꯨꯗꯤ꯫ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯂꯨꯏꯌꯦ ꯏꯇꯥꯎ꯫ ꯑꯗꯣ ꯑꯩ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯒꯦ, ꯑꯗꯨꯒ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯑꯩ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯦ ꯋꯥꯈꯜꯁꯦ꯫ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯃꯥꯕꯨ ꯊꯝꯂꯒ ꯃꯅꯤꯡ ꯊꯨꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯂꯩꯖꯈꯤꯕꯅꯁꯨ ꯐꯔꯦꯅ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯋꯥꯈꯜꯗꯣ ꯌꯧꯈ꯭ꯔꯦ꯫ ꯄꯤꯛꯁꯤꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯅꯨꯄꯥꯅꯤ ꯅꯪꯁꯦ, ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯁꯤꯗ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯏꯇꯥꯎ꯫ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯇꯥꯎ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯊꯣꯛꯁꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯗꯤ ꯅꯣꯏꯗꯧꯅ ꯅꯨꯄꯤꯁꯨ ꯆꯦꯟꯗ꯭ꯔꯤꯕꯅꯤꯅ꯫ ꯌꯥꯔꯦꯀꯣ, ꯑꯩ ꯃꯊꯥ ꯁꯥꯕꯁꯤꯗ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯑꯅꯨ꯫ ꯆꯠꯇꯧꯕꯗꯣ ꯆꯠꯂꯨꯔꯣ ꯑꯝꯇ꯫ ꯆꯠꯆꯔꯒꯦ꯫ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯌꯥꯗꯕ ꯅꯪꯗꯤ ꯑꯗꯨꯝ ꯃꯊꯥ ꯁꯥꯗꯅ ꯎꯡꯗꯅ ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯉꯣꯟꯗ ꯊꯣꯛꯇ ꯇꯧꯕꯅꯤꯀꯣ꯫ ꯅꯪ ꯌꯥꯔꯦ, ꯅꯨꯄꯤ ꯎꯅꯗꯧꯗꯣ ꯎꯅꯔꯣ꯫ ꯆꯕꯦꯡ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩ꯫ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯆꯠꯆꯔꯒꯦ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟ ꯏꯁꯩꯒ ꯉꯪꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯃꯣꯏꯒꯤ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯂꯩꯒꯦ ꯈꯟꯗꯨꯅ ꯃꯀꯥꯗ ꯆꯦꯜꯂꯨꯔꯕ ꯑꯣꯏꯕꯅ ꯂꯩꯁꯤ ꯃꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫
ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯐꯝꯗꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯁꯦꯛꯂꯥꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯅ ꯑꯋꯥꯄꯣꯠꯂꯣꯝ ꯄꯨꯗꯨꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯂꯦꯝ ꯃꯃꯥꯅ ꯁꯤꯟꯕꯤꯕ ꯂꯨꯍꯣꯡꯕꯗ ꯃꯥꯒꯤ ꯃꯣꯠ ꯀꯔꯤꯝꯇ ꯐꯣꯡꯗꯣꯛꯇꯅ ꯃꯃꯥꯅ ꯁꯤꯟꯕꯗ ꯌꯥꯔꯝꯃꯤ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯏꯕꯣ ꯍꯟꯗꯛꯀꯤ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯩ ꯇꯥꯗꯧꯔꯤꯅꯤ ꯍꯥ ꯂꯩꯀꯥꯏꯁꯦ ꯁꯦꯒꯥꯛ ꯀꯩ ꯃꯃꯤꯡ ꯆꯠꯇꯧꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯍꯣ ꯅꯨꯄꯤꯗꯣ ꯃꯁꯛꯇ ꯃꯇꯧꯗ ꯃꯥꯕꯨ ꯌꯦꯟꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯃꯁꯛꯇꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯐꯖꯩ ꯍꯥꯏꯔꯤꯅꯦ ꯏꯕꯣ ꯅꯪꯁꯦ ꯅꯔꯥꯏꯕꯛꯗꯤ ꯑꯣꯀꯥꯛ ꯐꯩꯌꯦ ꯂꯥꯏꯅ ꯍꯦꯛꯇ ꯁꯤꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯏꯁ ꯃꯁꯛ ꯐꯥꯎ ꯎꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩꯗꯤ ꯅꯣꯡꯃꯇ ꯅꯣꯏꯅ ꯍꯥꯏꯗꯣ ꯀꯩꯝꯇꯕꯨ ꯊꯥꯖꯕꯤꯗꯦ ꯃꯥꯅ ꯐꯖꯔꯒ ꯀꯌꯥꯝ ꯐꯖꯗꯣꯏꯅꯣ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪ ꯅꯨꯄꯤꯗꯣ ꯍꯦꯛ ꯎꯕꯒ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯕ ꯍꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯒꯁꯨ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯁ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯕꯨ ꯐꯖꯔꯗꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯌꯨꯝ ꯀꯣꯏꯗꯧꯕ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯂꯝꯆꯠ ꯐꯖꯕꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡꯁꯤꯒ ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯄꯤꯒ ꯊꯤꯅꯤꯡꯗ꯭ꯔꯤꯁꯦ ꯑꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯏꯃꯥꯅ ꯃꯈꯨꯠ ꯆꯥꯕꯤꯅꯤ ꯊꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯗꯤ ꯀꯩꯁꯨ ꯄꯥꯝꯗꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯃꯧ ꯃꯁꯛ ꯐꯖꯕ ꯄꯥꯝꯕꯅꯤꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯁꯥꯅ ꯊꯤꯔꯨꯗ꯭ꯔꯁꯨ ꯍꯦꯛꯇ ꯐꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯕꯅꯤꯅ ꯑꯣ ꯑꯩꯁꯦ ꯑꯃꯔꯣꯝꯗ ꯇꯣꯛꯅ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯩꯝ ꯈꯪꯕꯤꯗꯦ ꯊꯕꯛ ꯁꯨꯔꯝꯗꯥꯏꯗꯗꯤ ꯈꯣꯏꯃꯨ ꯍꯥꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯅ ꯑꯩꯒꯁꯦ ꯑꯝꯇꯦꯛ ꯅꯤꯡꯁꯤꯡꯂꯣꯏꯕ ꯂꯩꯃ ꯍꯥꯏꯃ ꯈꯣꯏꯃꯨ ꯀꯅꯥꯅ ꯀꯔꯤ ꯈꯪꯗ꯭ꯔꯒꯦ ꯀꯅꯥ ꯅꯤꯡꯁꯤꯡꯗ꯭ꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯍꯜꯂꯛꯀꯦ ꯁꯣꯏꯔꯦ ꯃꯥꯂꯦꯝꯅ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯈꯣꯏꯃꯨꯁꯦ ꯏꯃꯥꯅ ꯊꯕꯛ ꯌꯥꯝ ꯁꯨꯍꯜꯂꯦꯅ ꯋꯥꯀꯠꯂꯤꯕ ꯈꯣꯏꯃꯨꯅ ꯀꯌꯥꯗꯅꯣꯅꯦ ꯍꯩ ꯄꯨꯛꯐꯠꯇ ꯅꯕꯨꯛꯇꯨ ꯐꯠꯇꯕꯗ ꯈꯟꯅꯨꯅꯦ ꯈꯔ ꯈꯔꯁꯨ ꯑꯐꯕ ꯈꯟꯕ ꯇꯝꯃꯨꯅꯦ ꯏꯁ ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯍꯥꯏ ꯀꯥꯏ ꯍꯩꯃ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩ ꯐꯖꯅ ꯍꯥꯏꯕꯤꯔꯒꯦꯁꯦ ꯇꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯏꯃꯨꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕꯤꯗꯦ ꯏꯃꯥꯅ ꯑꯩꯒꯤꯗ ꯊꯤꯕꯤꯌꯦꯗꯅ ꯋꯥꯔꯧꯗꯅ ꯋꯥꯀꯠꯂꯤꯕ ꯍꯩꯃ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥ ꯈꯣꯏꯃꯨꯒꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯐꯕ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯍꯣꯏ ꯏꯃꯥ ꯊꯕꯛ ꯐꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯄꯤꯌꯨ ꯁꯤꯅꯤ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯅꯁꯛ ꯍꯥꯏꯔ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯗꯧꯅ ꯂꯝ ꯉꯥꯟꯅ ꯐꯖꯕꯁꯨ ꯅꯠꯇꯦ ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯏꯆꯥꯠꯇ ꯅꯪꯃꯨꯛ ꯊꯤꯕ ꯂꯩꯇꯦ ꯀꯨꯆꯨ ꯍꯥꯏꯔ ꯃꯨꯈ꯭ꯔꯕ ꯑꯗꯨꯅ ꯀꯔꯝꯃꯥꯏꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯩ ꯃꯗꯨꯃꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗꯤ ꯋꯥꯟꯊꯈꯩ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯋꯥꯒꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯍꯩꯃ ꯁꯥꯎꯔ ꯃꯥꯜꯂꯅꯤ ꯃꯁꯦ ꯑꯩꯅ ꯑꯁꯦꯡ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯁꯤꯗ ꯁꯥꯎꯗꯅ ꯀꯁꯨ ꯇꯧꯔꯤꯅꯤ ꯃꯁꯦ ꯑꯩꯈꯣꯏꯃꯨ ꯁꯥꯎꯁꯤꯟꯅꯔꯒ ꯅꯪ ꯅꯇꯥꯎꯒꯤ ꯊꯕꯛꯁꯦ ꯇꯧꯗꯕꯒꯗꯤ ꯌꯥꯔꯣꯏꯀꯣ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯍꯥꯏꯕꯤꯔꯣꯏꯅꯣ ꯆꯠꯔꯍꯦ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅ ꯂꯩꯔꯕ ꯃꯤꯁꯤꯗꯕꯣ ꯍꯩ ꯀꯥꯟꯅꯗꯦ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯀꯣ ꯃꯤ ꯃꯃꯥꯡꯗ ꯇꯖꯣꯞ ꯇꯧꯕ ꯌꯥꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯂꯨꯅ ꯅꯥꯟꯅ ꯃꯆꯨ ꯇꯥꯅ ꯇꯧꯒꯗꯕ ꯃꯤꯅ ꯍꯦꯛ ꯂꯥꯛꯄꯗꯅꯦ ꯐꯖꯩ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯒꯗꯕ ꯈꯪꯉꯦꯗꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯀꯦꯖꯕ ꯄꯥꯝꯕꯤ ꯐꯖꯕꯗ ꯑꯣꯏꯍꯟꯅꯤꯡꯕꯤ ꯂꯩꯃꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯁꯨ ꯃꯆꯨ ꯇꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯍꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯁꯤꯗꯤ ꯂꯩꯀꯥꯏ ꯇꯤꯟꯅꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯃꯨꯠ ꯇꯥꯅ ꯂꯩꯃꯗꯤ ꯈꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯁꯤ ꯃꯥꯒꯤ ꯆꯥꯅ ꯊꯣꯏꯔꯕ ꯃꯥꯂꯪꯕꯒ ꯂꯣꯟꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯁꯨ ꯎꯗꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥ ꯃꯥꯂꯪꯕ ꯑꯩꯅ ꯉꯁꯤ ꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯔꯛꯂꯕꯅꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯪ ꯆꯠꯂꯨ ꯊꯥ ꯃꯥꯂꯪꯕ ꯂꯩꯁꯤ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯅꯪꯒꯤ ꯂꯨꯍꯣꯡ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨ ꯌꯣꯜꯂꯝꯂꯒ ꯅꯪꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯅꯤ ꯑꯩ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯀꯔꯤꯒꯤ ꯈꯪꯕꯤꯗ꯭ꯔꯤꯅꯣ ꯑꯩꯁꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯁꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯝ ꯂꯥꯟꯕ ꯑꯃꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯗꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨꯀꯣ
ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯗ꯭ꯔꯤ ꯀꯩꯅꯣ ꯇꯥꯃꯥꯂꯪꯕꯅ ꯍꯥꯏꯔꯤꯕꯁꯦ ꯐꯅ ꯏꯃꯥ ꯄꯥꯕꯅ ꯑꯩꯒꯤ ꯐꯅꯕ ꯁꯤꯜꯂꯕꯁꯨ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯊꯣꯛꯂꯛꯄ ꯌꯥꯗꯅ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯉꯁꯤ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯆꯦꯜꯂꯁꯦ ꯑꯩ ꯅꯪꯒꯤꯗ ꯑꯗꯨꯝ ꯏꯜꯂꯛꯂꯒꯦ ꯁꯤ ꯂꯥꯛꯑꯣꯕ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯦ ꯉꯥꯏꯈꯣ ꯂꯩꯁꯤ 이반이 와칼 ꯌꯥꯝꯅ ꯌꯥꯎꯗꯕ ꯇꯥꯒꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯁꯦ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯄꯥꯕꯒꯤ ꯅꯤꯡꯕ ꯅꯪꯅ ꯊꯨꯡꯍꯜꯂꯨ ꯂꯩꯁꯤ ꯑꯩꯗꯤ ꯄꯣꯛꯄꯣꯛꯁꯤꯃꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈ꯭ꯔꯒꯦ ꯂꯩꯁꯤ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯃꯥꯒꯤ ꯇꯥ ꯃꯥꯂꯪꯕꯕꯨ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯇꯨꯡ ꯏꯜꯂꯛꯂꯒ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯈꯪꯈ꯭ꯔꯕ ꯑꯩ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯃꯤꯅꯝꯗꯨꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯏꯃꯥꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯏꯉꯩꯁꯤꯗ ꯆꯦꯟꯈ꯭ꯔꯒꯦ ꯇꯥꯃꯥꯂꯪꯕ ꯁꯤ ꯂꯥꯛꯑꯣꯕ ꯑꯩꯁꯤ ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯕꯨ ꯃꯩꯔꯤꯂꯛꯇ ꯑꯃꯨꯛ ꯍꯨꯟꯖꯤꯟꯕꯤꯔꯅꯨ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯀꯔꯤꯅꯣ ꯇꯧꯔꯛꯀꯗꯕ ꯅꯪ ꯃꯗꯨꯁꯨ ꯈꯜꯂꯨ ꯑꯩꯅ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯉꯁꯤ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯦ ꯍꯣꯏ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯅꯪꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯅꯤ ꯂꯥꯛꯂꯤꯕꯅꯤ ꯂꯨꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯌꯧꯅ ꯂꯦꯞꯂꯕꯁꯤꯐꯥꯎ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕ ꯑꯩꯁꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯗꯕꯒꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯤꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯉꯥꯏꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯕꯅꯤ ꯅꯪꯗꯤ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯂꯦꯞꯂꯕꯁꯤꯐꯥꯎ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯀꯤ ꯊꯤꯕ ꯃꯥꯂꯪꯕ ꯂꯩꯁꯤꯒꯤ ꯂꯦꯡꯕꯥꯜꯗ ꯄꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ ꯏꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯆꯩꯅꯤꯡꯕ ꯆꯩꯕꯗ ꯏꯄꯛꯇ ꯄꯛꯂꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤꯅꯤ ꯍꯣꯏ ꯑꯩ ꯅꯨꯄꯥ ꯊꯣꯛꯇꯦ ꯑꯩ ꯈꯪꯉꯤ ꯄꯨꯝꯅꯃꯛꯁꯦ ꯁꯦꯜ ꯄꯥꯏꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯋꯥꯇ ꯄꯥꯗꯅ ꯂꯩꯈꯤꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕ ꯐꯥꯎ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯗꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯒꯦ ꯇꯥꯕꯅꯤ ꯐꯔꯦ ꯑꯩꯅ ꯈꯟꯖꯕ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯂꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯋꯥꯀꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯩ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯩ ꯕꯦꯝꯃ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯆꯪꯂꯧ ꯂꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯌꯦꯡꯗ ꯂꯨꯍꯣꯡꯗꯧ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯩ ꯃꯥꯂꯪꯕ ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯆꯠ ꯌꯣꯜꯂꯤꯕ꯭ꯔꯥ ꯌꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯤ ꯅꯃꯥ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯅꯤꯗꯣ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯈꯛ ꯑꯗꯨꯒ ꯉꯁꯤ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯍꯦꯛ ꯈꯪꯂꯛꯄ ꯊꯣꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣ ꯏꯃꯥ ꯇꯥ ꯃꯥꯂꯪꯕꯒꯤ ꯃꯔꯥ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯃꯥ ꯇꯨꯝ ꯂꯩꯌꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯅꯪ ꯆꯪꯉꯨ ꯌꯨꯝꯗ ꯆꯪꯉꯨ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯔꯨꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯛꯂꯅꯤ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯅ ꯃꯆꯥꯕꯨ ꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯃꯥꯂꯪꯕ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯎꯕꯃꯨꯛꯇ ꯀꯔꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯍꯥꯟꯅ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕ ꯂꯥꯛꯏꯔꯕ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯔꯕ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯁꯤ ꯍꯦꯛ ꯀꯥꯏꯔꯕ ꯅꯃꯥ ꯅꯆꯥꯒꯤ ꯇꯔꯛ ꯂꯩꯖꯔꯤꯕ ꯌꯨꯝꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨ ꯇꯧꯅ ꯃꯩ ꯊꯥꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯉꯁꯤꯅ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯕ ꯑꯣꯏꯔꯁꯅꯨ ꯆꯠꯂꯣ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣꯅꯦꯍꯦ
ꯂꯥꯏꯔꯁꯨ ꯆꯠꯅꯕꯁꯤꯗꯤ ꯅꯪꯉꯣꯟꯗ ꯏꯆꯥ ꯅꯨꯄꯤ ꯂꯩꯔꯒ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯨꯅꯦ. ꯍꯦ ꯃꯁꯨ ꯄꯥꯛ ꯉꯥꯏꯗꯕ ꯁꯥꯔꯗꯅ. ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯃꯥꯂꯪꯕꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯐꯥꯎꯕ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯤꯟ ꯑꯃꯗꯒꯤ ꯑꯃꯗ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗ꯭ꯔꯕ ꯋꯥꯔꯤꯅ ꯆꯤꯟꯊꯥꯡ ꯑꯃꯗꯒꯤ ꯆꯤꯟꯊꯥꯡ ꯑꯃ ꯂꯥꯛꯈꯤꯗꯨꯅ ꯉꯁꯤꯗꯤ ꯇꯥꯍꯟꯅꯤꯡꯗꯕ ꯃꯤꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯂꯝꯃꯤ. ꯈꯣꯏꯃꯨꯅ ꯑꯁ ꯏꯇꯥꯎꯁꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ. ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ. ꯑꯩꯈꯣꯏ ꯅꯍꯥꯟꯅꯁꯨ ꯊꯤꯖꯤꯜꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯍꯧꯖꯤꯛꯇ ꯄꯥꯎꯁꯦ ꯇꯥꯔꯒ ꯈꯪꯕꯗ ꯉꯥꯏꯔꯤ. ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯀꯩꯁꯨ ꯁꯤꯜꯂꯝꯃꯣꯏ. ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯥꯡꯂꯨꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯕꯣꯔ ꯕꯥꯔꯇꯣꯜ ꯆꯠꯂꯨꯔꯦ. ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯂꯣꯏꯔꯦ. ꯍꯌꯦꯡꯅꯤ ꯂꯨꯍꯣꯡꯕꯗꯤ. ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ. ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯣꯡꯕ ꯇꯥꯕꯅꯤ. ꯏꯇꯥꯎ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤ ꯑꯩ ꯈꯪꯗ꯭ꯔꯦ. ꯃꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯍꯥꯟꯅꯅ ꯈꯪꯍꯧꯕꯁꯨ ꯅꯠꯇꯦ. ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯉꯝꯃꯣꯏ ꯏꯇꯥꯎ. ꯏꯇꯥꯎꯅ ꯏꯃꯥꯗ ꯈꯔ ꯍꯥꯏꯕꯤꯌꯨ. ꯑꯦ ꯀꯔꯤꯅꯣꯗ ꯏꯇꯥꯎ? ꯅꯪꯁꯨ ꯂꯣꯏꯅ ꯁꯣꯛꯅꯕ ꯇꯥꯔꯦ ꯑꯗꯨꯗꯤ. ꯑꯗꯨ ꯀꯥꯏꯗ ꯌꯥꯔꯅꯤꯒꯦ? ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯕꯥꯔꯇꯣꯟ ꯆꯠꯄ ꯂꯣꯏꯈ꯭ꯔ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯕꯣꯔ ꯕꯥꯔꯇꯣꯟ ꯆꯠꯄꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯍꯌꯦꯡꯅꯤꯅꯦ ꯂꯨꯍꯣꯡꯕꯁꯦ. ꯍꯥꯟꯅꯅ ꯆꯦꯜꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯅꯤ ꯀꯩꯗꯧꯒꯦ? ꯀꯔꯤꯝꯇ ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯝꯃꯔꯣꯏ. ꯑꯗꯨꯅꯕꯨ ꯃꯈꯣꯏꯁꯨ ꯏꯇꯥꯎꯗ ꯂꯨꯍꯣꯡꯕ ꯌꯥꯔꯛꯏ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅꯁꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯗꯧꯕꯅꯣ ꯍꯥꯏꯗꯅ ꯋꯥ ꯂꯥ ꯉꯥꯡꯅꯔꯒ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯕꯅꯤ. ꯑꯁ ꯏꯇꯥꯎ, ꯑꯗꯨ ꯌꯥꯔꯣꯏꯗ. ꯀꯥꯏꯗꯒꯤ ꯑꯩꯅ ꯇꯁꯦꯡ ꯇꯁꯦꯡꯕ ꯄꯥꯈꯪ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯃꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯗꯒꯦ? ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤ. ꯍꯌꯦꯡꯁꯦ ꯑꯩ ꯅꯣꯏꯗꯤ ꯂꯥꯛꯇꯕꯅ ꯐꯔꯅꯤꯕ. ꯏꯇꯥꯎ, ꯍꯌꯦꯡꯁꯦ ꯏꯔꯥꯡ ꯑꯆꯧꯕ ꯊꯣꯛꯂꯅꯤꯕ ꯑꯩ ꯈꯪꯉꯦ. ꯑꯩ ꯂꯥꯛꯆꯔꯣꯏ. ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ. ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ. ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ. ꯏꯃꯥꯗ ꯈꯔ ꯐꯅꯕ ꯍꯥꯏꯌꯨ. ꯍꯌꯦꯡ ꯕꯣꯔ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯆꯣꯞꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯉꯁꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯗꯣꯛꯍꯧꯔꯨꯔꯣ. ꯏꯃꯥꯗ ꯈꯔ ꯑꯝꯇ ꯍꯥꯏꯌꯨ. ꯑꯣ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯥꯝꯈ꯭ꯔꯕ ꯏꯃꯥꯗꯨꯅ ꯐꯥꯎ ꯀꯩꯗꯧꯔꯨꯗꯕꯅꯣ ꯍꯥꯏꯗꯅ ꯌꯥꯔꯕꯅꯤ. ꯍꯣꯏ ꯏꯃꯥꯗꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ. ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯂꯩꯔꯦ ꯍꯥꯏꯕ. ꯑꯩꯗꯤꯕ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ. ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ. ꯍꯌꯦꯡ ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ. ꯑꯩ ꯆꯠꯂꯦꯀꯣ. ꯑꯩ ꯏꯇꯥꯎ ꯆꯠꯈ꯭ꯔꯦꯅꯤ ꯇꯧꯔꯤꯁꯦ. ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯅꯪꯕꯣ. ꯃꯁꯤꯗꯤꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯅꯝꯊꯥꯛ ꯇꯧꯕ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯕ. ꯑꯩꯅ ꯃꯍꯥꯛꯀꯤ ꯏꯖꯠꯄꯨꯁꯨ ꯈꯣꯡꯒꯣꯏꯅꯒꯅꯤ. ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯔꯁꯅꯨ. ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯍꯣꯡꯕ. ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀꯦꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯂꯩꯃ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯄꯥꯈꯠꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ. ꯂꯩꯃꯅ ꯍꯥꯏ ꯈꯣꯏꯃꯣ, ꯅꯪꯕꯨ ꯅꯇꯥꯎꯗꯣ ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯏꯃꯥ, ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ. ꯉꯔꯥꯡꯕꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯩ. ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯦ. ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯤ. ꯑꯁ ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯥꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯦ. ꯏꯆꯥꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯑꯁ ꯌꯦꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗ ꯍꯪꯂꯔꯤꯕꯁꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯕ. ꯏꯆꯥꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦꯕ. ꯍꯣꯏ ꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯃꯤ ꯂꯥꯛꯑꯦ ꯑꯍꯜꯁꯤꯡ. ꯅꯨꯄꯥ ꯑꯃꯅ ꯏꯕꯦꯝꯃ, ꯑꯔꯥꯡꯐꯝꯗꯤ ꯌꯧꯁꯤꯜꯂꯛꯑꯦ. ꯕꯣꯔꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯃꯥꯃꯥ, ꯑꯁ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ. ꯑꯩ ꯏꯆꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯏꯆꯥꯗꯣ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯌꯨꯝꯗꯒ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯎꯈ꯭ꯔꯤꯕ꯭ꯔꯣ? ꯍꯩꯃ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯣ ꯃꯥꯃꯥ, ꯏꯆꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯡꯈ꯭ꯔꯤꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯁ, ꯑꯗꯨꯗꯤ ꯂꯨꯗꯧꯔꯤꯗ. ꯑꯩꯈꯣꯏꯃꯣ, ꯅꯪꯒ ꯅꯇꯥꯎꯒ ꯂꯨꯅ ꯇꯤꯟꯅꯕꯗꯥꯏꯅꯦ. ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕ꯭ꯔꯣ? ꯈꯨꯔꯥ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ. ꯉꯔꯥꯡ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯝꯕꯅꯤ. ꯑꯗ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯗꯨ ꯑꯗꯨꯒ ꯄꯥꯎ ꯀꯔꯤ ꯀꯩꯅꯣ ꯇꯥꯏ ꯍꯥꯏꯕ꯭ꯔꯥ ꯇꯧꯗꯅ ꯋꯥꯈꯜꯕꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯅꯔ ꯈꯪꯗꯦ ꯏꯇꯥꯎꯗꯣ. ꯂꯨꯗꯧꯔꯤꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ. ꯂꯩꯃ, ꯅꯪ ꯅꯨꯄꯤ ꯃꯌꯨꯝꯗꯗꯤ ꯄꯥꯎ ꯑꯃ ꯄꯤꯕꯅ ꯐꯠꯇ꯭ꯔꯣ? ꯀꯝꯗꯧꯕ ꯍꯥ?
ꯃꯥꯃꯥ ꯑꯩ ꯄꯥꯎꯒ ꯑꯝꯇ ꯄꯤꯔꯔꯣꯏ ꯑꯩꯅ ꯃꯈꯣꯏꯗ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯃꯥꯡꯈ꯭ꯔꯦ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯋꯥꯈꯜꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯈꯤꯕꯁꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯥꯎꯁꯦ ꯍꯥꯏꯐꯦꯠ ꯄꯤꯔꯨꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤ ꯁꯣꯏꯗꯅ ꯀꯔꯤꯅꯣꯃ ꯊꯣꯛꯄ ꯇꯥꯔꯦ ꯃꯥꯃꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯅꯆꯜ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯦ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯔꯧꯔꯝꯂꯒꯅꯤ ꯑꯩꯅ ꯁꯤꯜꯂꯒ ꯊꯣꯛꯈꯤꯕ ꯊꯕꯛ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯏꯆꯥꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕꯤꯔꯦ ꯅꯨꯄꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯁꯨꯝꯗꯧꯔꯁꯤ ꯑꯩ ꯄꯥꯎ ꯑꯃꯇꯪꯗꯤ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯀꯔꯤ ꯀꯔꯤꯅೋ ꯇꯧꯕ ꯌꯥꯕꯗꯣ ꯇꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯅꯨꯄꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯈꯠꯅ ꯂꯥꯛꯂꯝꯃꯤ ꯐꯣꯡꯕ ꯌꯥꯗꯕ ꯋꯥ ꯑꯣꯏꯕꯅ ꯇꯞꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯁꯣꯝꯗꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯆꯣꯞꯄ ꯇꯥꯔꯕ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯥꯃꯥ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯒꯦ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯃꯔꯣꯜ ꯑꯃꯠꯇ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯥꯟꯅ ꯀꯔꯤ ꯊꯣꯛꯈꯤꯕ ꯂꯩꯕꯅꯣ ꯍꯥꯟꯅ ꯍꯥꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅೋ ꯑꯗꯨꯗꯒꯤ ꯁꯥꯎꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅꯦ ꯀꯦꯇꯨꯀꯤ ꯍꯥꯏꯐꯦꯠꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯀꯝꯗꯧꯗꯣꯔꯤꯒꯦ ꯃꯥꯝ ꯑꯩꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯊꯣꯛꯅꯤ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯥꯝ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯑꯁꯣꯝꯗꯁꯨ ꯄꯨꯝꯂꯥꯡꯅꯤ ꯇꯧꯍꯧꯔꯤꯁꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤꯅ ꯃꯊꯥ ꯁꯥꯅ ꯂꯩꯕꯗꯨꯗ ꯃꯈꯨꯔꯥ ꯃꯇꯣꯟ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯏꯇꯩꯃ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯗꯅ ꯇꯧꯔꯤꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯗꯕꯅꯤ ꯇꯣꯝꯕꯅ ꯏꯔꯥ ꯃꯈꯣꯏꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯅꯦ ꯐꯅ ꯑꯩꯈꯣꯏꯅ ꯋꯥ ꯂꯣꯠꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯤ ꯎꯁꯤꯠꯇꯕ ꯆꯥꯔꯗꯅ ꯈꯪꯉꯅꯤ ꯉꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ ꯃꯥꯅ ꯄꯥꯎꯁꯤ ꯇꯥꯔꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯟ ꯊꯣꯛꯅꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥ ꯂꯣꯠꯂꯨꯕꯅꯅꯤ ꯃꯤꯉꯣꯟꯗ ꯇꯥꯏꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯆꯥꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯋꯥꯁꯦ ꯍꯥꯏꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯇꯣꯝꯕꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯏꯇꯩꯃ ꯃꯈꯣꯏꯒꯤꯁꯦ ꯎꯁꯤꯠꯃꯟꯗꯦ ꯅꯨꯄꯤ ꯑꯃꯅ ꯏꯅꯦ ꯏꯆꯦ ꯂꯩꯁꯤꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯋꯥꯟꯊꯈ꯭ꯔꯦ ꯏꯅꯦ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ ꯏꯆꯥꯁꯦ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎꯅꯦꯍꯦ ꯇꯣꯝꯕꯅ ꯏꯇꯩꯃ ꯏꯁꯤꯡꯁꯤ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯁꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯛꯅꯔꯕꯒꯤ ꯇꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯏꯆꯥꯕꯣ ꯁꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯂꯩꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯤꯉꯣꯟꯗꯁꯨ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯏꯕꯨꯡꯉꯣ ꯃꯥꯂꯪꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯍꯜꯂꯁꯤ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯗꯅꯕ ꯏꯃꯥꯁꯨ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯒꯦ ꯂꯨꯍꯣꯡꯐꯥꯟ ꯑꯃꯨꯛꯇ ꯐꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯒꯦ ꯏꯃꯥꯅ ꯂꯩꯁꯤ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯔ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯅ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯄꯥꯝꯂꯨꯕꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯤꯕꯅꯤ ꯍꯩ ꯂꯨꯈꯣꯏ ꯇꯣꯝꯕ ꯂꯥꯎ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯃꯥꯂꯪꯕꯗꯣ ꯂꯨꯍꯣꯡꯐꯥꯟ ꯐꯝꯗꯕ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏ ꯆꯠꯂꯒ ꯍꯥꯏꯖꯔꯨꯁꯤ ꯍꯣꯏ ꯏꯇꯩꯃ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯥꯂꯪꯕꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯑꯁꯣꯟꯕꯤ ꯃꯥꯂꯪꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯂꯪꯕ ꯃꯁꯥ ꯌꯥꯎꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯝꯃꯤ ꯀꯦꯇꯨꯀꯤꯅ ꯏꯅꯝꯃ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯁꯦ ꯈꯥꯡꯈꯩ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯂꯨꯕ ꯁꯦꯜꯇꯕꯨ ꯃꯤꯍꯧꯔꯨꯕꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯑꯁꯤꯕꯨ ꯏꯆꯥ ꯃꯥꯂꯪꯕ ꯅꯠꯇꯅ
ꯑꯇꯩ ꯀꯅꯥꯅꯁꯨ ꯀꯟꯕꯤꯕ ꯉꯝꯅꯔꯣꯏ꯫ ꯂꯨꯈꯣꯏꯅ ꯏꯇꯩꯃ, ꯑꯉꯥꯡ ꯑꯅꯤꯁꯨ ꯍꯥꯟꯅꯗꯒꯤ ꯆꯦꯟ ꯆꯣꯡꯗꯅ ꯂꯩꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯪ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯗꯨꯅ ꯏꯇꯩꯃꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯔꯣ꯫ ꯏꯕꯨꯡꯉꯣ ꯃꯥꯂꯪꯕ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯅꯤ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯃꯥꯂꯪꯕ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯌꯥꯝ, ꯑꯩꯗꯤ ꯂꯥꯏꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄꯅꯤ꯫ ꯂꯧꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯗꯪ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯛ ꯆꯥꯎꯕ ꯊꯧꯗꯥꯡꯗꯣ ꯑꯩꯅ ꯌꯥꯝ ꯃꯇꯤꯛ ꯆꯥꯗꯦꯗ꯫ ꯀꯦꯇꯨꯀꯤꯅ ꯏꯃꯥꯒꯤ ꯃꯥꯂꯪꯕ, ꯅꯪꯕꯨ ꯏꯃꯥꯗ ꯋꯥꯔꯧꯔꯤꯕꯔꯣ? ꯏꯃꯥꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯏꯆꯥꯅꯨꯄꯤ ꯂꯩꯁꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯣ, ꯍꯧꯖꯤꯛ ꯃꯥꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯥꯏꯁꯦ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯇꯝꯐꯥꯅ ꯇꯞꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯀꯦꯇꯨꯀꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯏꯅꯝꯃ, ꯑꯩꯅ ꯏꯅꯝꯃ ꯍꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯂꯨꯕꯒꯤ ꯆꯩꯔꯥꯛꯅꯤ ꯉꯁꯤ ꯐꯪꯂꯤꯕꯁꯤ꯫ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯉꯁꯤ ꯏꯈꯣꯡꯅ ꯊꯣꯛꯅ ꯏꯕꯨꯡꯉꯣꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯇꯝꯐꯥꯅ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ? ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯃꯥꯅ ꯁꯤꯅ ꯐꯩ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨ ꯇꯧꯖꯒꯦ ꯏꯃꯥ꯫ ꯀꯦꯇꯨꯀꯤ, ꯌꯦꯡꯉꯣ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯏ, ꯑꯩꯈꯣꯏ ꯂꯥꯏꯔꯔꯦ, ꯁꯦꯜ ꯂꯩꯇꯦ, ꯑꯗꯨꯅ ꯁꯣꯟꯊꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯕꯗꯤ ꯂꯥꯏꯔꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯀꯥꯎꯒꯅꯨ꯫ ꯐꯔꯦ, ꯑꯩꯁꯨ ꯂꯥꯏꯔꯖꯔꯕꯁꯨ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯑꯣꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯩ ꯏꯃꯧ ꯂꯩꯁꯤꯕꯨ ꯏꯃꯧ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯅ ꯃꯃꯥ, ꯑꯩꯅ ꯌꯥꯔꯦ, ꯏꯃꯧꯗꯣ ꯂꯧꯔꯨꯔꯣꯅꯦ ꯏꯕꯨꯡꯉꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯗꯤ ꯃꯇꯨ ꯁꯣꯜꯂꯕ, ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ, ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯖꯗꯕ, ꯄꯥꯡꯗꯕꯅꯤ ꯍꯥꯏꯕꯤꯔꯤꯕ ꯃꯥꯂꯪꯕꯅꯤ꯫ ꯃꯥꯂꯪꯕ ꯍꯔꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯀꯔꯤ ꯆꯠꯀꯅꯤ? ꯑꯩ ꯀꯩꯗꯧꯅꯤ? ꯂꯨꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯥꯂꯪꯕ, ꯁꯨꯝꯗꯧꯔꯁꯤ, ꯑꯩ ꯑꯔꯥꯡꯐꯝ ꯑꯃꯨꯛꯇ ꯀꯧꯖꯔꯨꯈꯤꯒꯦ꯫ ꯑꯩ ꯅꯪꯅ ꯁꯦꯠꯅ ꯏꯅꯅꯕ ꯐꯤꯔꯣꯜꯁꯨ ꯂꯣꯏꯅꯃꯛ ꯄꯨꯔꯛꯂꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝ, ꯀꯨꯏꯔꯣꯏ, ꯑꯩ ꯐꯠ ꯂꯥꯎ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯅ ꯃꯥꯂꯪꯕꯅ ꯃꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯖꯠ ꯑꯗꯨ ꯉꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯐꯝ ꯍꯥꯏꯗꯣꯛꯂꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯌꯣꯝꯂꯗꯨꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯂꯪꯕꯅ, ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯥꯖꯔꯕ꯭ꯔꯥ? ꯅꯪꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯣ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯂꯕ꯭ꯔꯥ? ꯇꯥ ꯃꯥꯂꯪꯕ, ꯑꯩꯅ ꯅꯤꯡꯖꯕ ꯈꯟꯖꯕꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯤ ꯍꯥꯏꯅ ꯅꯤꯡꯖꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯦ꯫ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯇꯥ ꯃꯥꯂꯪꯕ꯫ ꯍꯩ, ꯀꯩꯒꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ? ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯅꯪꯕꯨ ꯑꯩꯅ ꯋꯥꯍꯜꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯣꯟꯕꯤ ꯏꯃꯥꯁꯦ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯨꯝꯅ ꯇꯧꯁꯤꯀꯣ꯫ ꯇꯧꯗꯣꯏꯅꯤ꯫ ꯑꯩꯗꯤ ꯉꯁꯥꯏ ꯏꯃꯥꯕꯨ ꯈꯨꯔꯨꯝꯃꯨꯔꯦ꯫ ꯑꯗꯨꯗꯁꯨ ꯑꯩꯗꯤ ꯊꯃꯣꯏꯗ ꯏꯃꯥꯕꯨ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯀꯜꯍꯜꯂꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯃꯥꯅ ꯁꯤꯗ ꯍꯔꯥꯎꯅ ꯅꯣꯛꯏꯕ꯫ ꯏꯃꯥꯁꯦ ꯄꯥꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯅꯥꯕꯁꯦ ꯍꯧꯈꯤꯕꯅꯤ꯫ ꯄꯥꯕ ꯂꯩꯇꯕꯗꯒꯤ ꯏꯃꯥꯅ ꯅꯣꯛꯄꯁꯦ ꯑꯩ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯏꯃꯥꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤꯁꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕ ꯃꯈꯣꯏꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯦ, ꯇꯥꯗꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯁꯤ꯫ ꯑꯩꯅꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯗꯣꯏꯅꯤ꯫ ꯍꯩ, ꯌꯥꯗꯦ ꯌꯥꯗꯦ, ꯅꯪ ꯊꯕꯛ ꯇꯧꯕꯒ ꯌꯥꯗꯦꯀꯣ꯫ ꯀꯥꯏꯗꯒꯤ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦ꯫ ꯍꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯈꯨꯠ ꯁꯥꯁꯤ ꯁꯦꯝꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ꯫ ꯏꯁ, ꯌꯥꯔꯣꯏꯀꯣ꯫ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯅꯈꯨꯠ ꯊꯥꯝꯂꯒ ꯆꯥꯔꯛꯂꯒ ꯁꯤꯗ ꯂꯥꯛꯂꯒ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯌꯥꯔꯣꯏꯀꯣ꯫ ꯁꯨꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯠꯇꯅ ꯌꯥꯔꯣꯏ ꯁꯦꯜ ꯇꯥꯟꯕꯗꯤ꯫ ꯂꯩꯁꯤ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥꯗ, ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯁ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯂꯧꯔꯤꯁꯦ? ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯁꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ
ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯈꯣ ꯍꯩꯔꯕ? ꯃꯤꯅ ꯅꯨꯡꯁꯤꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯁꯦ ꯑꯣ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯅꯪꯒ ꯈꯛꯇꯅꯤ ꯅꯨꯡꯁꯤꯒꯗꯧ ꯃꯤꯁꯛꯁꯨ. ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯕꯅꯤ. ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯅꯪꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯖꯔꯒꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯕꯅꯤ. ꯂꯩꯁꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯃꯈꯣꯏ ꯇꯥꯗꯒꯤ ꯁꯦꯕꯥ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤꯁꯦ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕ ꯑꯣꯏꯖꯔꯒꯦ. ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯇꯪꯈꯥꯏꯗ ꯀꯥꯏꯔꯨꯔꯕ ꯃꯥꯡꯂꯨꯔꯕ ꯅꯨꯡꯁꯤꯕ ꯄꯣꯂꯣꯏꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯅꯤꯡꯅꯧꯅ ꯆꯣꯡꯗꯨꯅ ꯃꯒꯥ ꯂꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯁꯥ ꯇꯝꯕ ꯂꯩꯔꯥꯡꯕꯨ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯍꯥꯛꯅ ꯍꯦꯛꯆꯗꯨꯅ ꯃꯒꯥꯗ ꯊꯝꯈꯤꯔꯝꯃꯤ. ꯃꯤꯑꯣꯏꯕꯅ ꯄꯨꯛꯆꯦꯜꯕꯨ ꯇꯤꯟꯅꯔꯕꯗꯤ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ. ꯃꯥꯂꯪꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯁꯤꯅ ꯁꯔꯨꯛ ꯌꯥꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ. ꯂꯩꯁꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯪꯖꯔꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ.